SOREPA anti-drug task force na mayai kaba chinjak SHIJINNABA amadi YONBA MIOI kaya Heroin number 4 amasung tablet kaya kakonana PHAGATLABA MATUNG PAOMEE SINGI MANGDA PUTHOKTUNA THOUBAL district MAPHAM AMADA Mei Thadoktuna Manghankhre Hiramasiga mari Loinana SOREPA gi machin chatpa MIOI amana hai lamdamasi tangdu lai tadana leiringai chairakta mayai kaba chinjak sing asina tungi yumbire loiriba nahasingda achouba singnaba moiraklei SOREPA anti-drug task force na mayai kaba chinjak ki mayokta leptana changsilakpa khongjang asigi sarugam oina mamang thakta mayai kaba chinjak SHIJINNABA MIOI kaya fagatuna mahusagi punsida hanjilalakre nakal amaromda drive asigi sarugam oina ngarang sanga yumfamdagi mayai kaba chinjak kaya fagatkibaga loinana North AOC dagi mayai kaba chinjak SHIJINNABA nupa 12 amasung nupi 3 puna MIOI 13 fagattre SOREPA na mayai kaba chinjak lalonba amasung SHIJINNABA singda makha tana warning kitana ahak pachaira pigani haina su checksin wa thamlakli